ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯁꯤꯑꯦꯝꯅꯁꯨ ꯇꯧꯕꯤꯒꯅꯤꯅ ꯍꯥꯏꯕꯤꯔꯛꯏ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯑꯦꯝꯅꯁꯨ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ngasi asi honorable apai honorable MLA Lingu sir na koi the information ama pibirak padagi sumaina athubi da emergency oina CM gi unabagi appointment ama pibirak padagi koi JSC gi member karaga aduga family member masa mang yauna koi CM unazarure aduga CM unazarabagi matungda CM da koi JSC gi side thagi apamba sing adu akoi loina thamjarami aduga maru oina ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯞꯅ ꯃꯥꯡꯈ꯭ꯔꯕ ꯀꯃꯜ ꯕꯥꯕꯨ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯥꯔꯃꯤꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯑꯣꯏꯅ ꯑꯩꯈꯣꯏ CMꯗꯁꯨ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯤꯕ ꯀꯃꯜ ꯕꯥꯕꯨ ꯑꯁꯤꯅ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯁ꯭ꯇꯦꯁꯟꯗ ꯁꯨꯔꯝꯕ ꯑꯁꯤ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ Kamal Babuda haibadi army ki manung da suriba mioi punamakta asigi army ki side ki safety and security moina pibi gani haibagi thajaba adu da ikona army ki manung da Kamal Babuda suramani asina tarai na army na loba yaroi loina na masi phangri phawbada army na asigi full liability oigadabani haibagi pressure adu ikona ngasi phawbada pidana lagli adumakku army ki side ki ngasi phawba adugi response adu moina learning the bagi apam mama thaidokpagi state government da natraga state police rom da thaidokpagi mo mama mami ma ubadagi aikoi na masi ngasi aikoi na immediately honorable CM da unaraga sir asamaina tawba taraga di aikoi le hingdo lehori ba aikoi indo cha ai gi relative point indo cha plus GSC ki member ama oina aikoi na Kamal Babu asi indo cha asina karamba wakhalon da hingau gani magi mapuroi bese mangre haraga hingaugadra natragana adugi akupa langla langjin ama phangandaba taragadi asi indojagi punsida asi yamna awaba kaino ama jetiang ma oigani haibasi akoina khanjai aduga loinana JSC gi maigai dagi manipur gi baja mayam punamakta haiba kaino Kamal Babuna mangriba port asigi motangda mayam punamana support tawbire haraga higher level da akoi yakan no khongjang ma changjen bagi kaino disu appeal tawjari loinana haiba port asi akoina awangba thakta India ki defense minister babo akoi unabagi yam athubada masi CM sir ga tanajaraga adu akoi changsin jagani habagi akoi pressure adu bijarami mamodagi su sir da su taksen jarami loinana hojik akoi mani Delhi da su akoi agitation asi athubada akoi haujaragani loinana akoi gi side JSC ki magi da gisu mioi kan appointment ama lauraga akoi defense minister unabagi akoi athubada adu ma planning ama laizare inquiry committee asida policing su yaw ko bani na koi police ki magi da su akoi adugi pressure ma koi kaino langlang jin ku thu haibagi athubi da police jawna army da koi thata sema thajab se laijadre kaino abta army na mitarani phangdaba si akoi ki thamoi da makhan gi wakhalon mayam ama poe hojik lairiba manipur gi condition asi situation asida aduna army ga kari gumba kari understanding ama laina bagi maram dano pot se tawribano haibagi akoi thamoi da adu ma phaujai aduna akoi manipur state government su pot se yamna serious una lobinaba plus army da su tawba action mayam ama akoi higher NIA gumba da investigation da tawlaga asigi pot se akoi conclusion ama da porangna bagi adugi pressure dune akoi JSC ki maje dagi thamjagi bus JSC में डिफेंस मिनिस्टर की रिपोर्ट लाई सी JSC कमल बाबू की मतंग से लगती रिपोर्ट है इधर ना और फॉर मणिपुर की इश्यूज की मतंग का JSC की मेटेरियल उतर तो की मतंग वो इधर रहते हैं asigi matang je akoi na hoji mang kiba Kamal Babu asigi matang da akoi defense minister da unabagi plan ji ne मणिपुर की इश्यूज की मतंग Manipur ki situation ki matang je akoi already already intimation kuna makti na laibani